CoBRA Commandogi KHUT THOKNABADA LEIKHIDRABA KHUL NGAKPA LANBIMEI RIAMEI gi mafamda aroibo ina ikai khumnaba utlaba matung LEIKHIDRABA gi thawai yaudraba hakchang haunabi matung ina ngasi LEIRON CHANKHRE Naga Village Volunteers singna mapum oiba thodang lawduna Longmai Part 3 da leiba church ki conference hall da LEIKHIDRABA gi mafamda aroibo ina ikai khumnaba utpagi thoram ama pangthokhe Maduda Maikai Adongi Miyam Tongan Balup ki luching basing Mahiroi Madi Nagagi KHUL NGAKPA volunteers singna saruk yakhe Nat ki oiba thoram singaloina ikai khumnaba utpagi thoram pangthoklaba matung LANBIMEI RIAMEI gi thawai yaudraba haksang adu Longmai Part 3 gi cemetery da puraktuna LEIRON chankhe Panbaya badi ngarang ayupung taruk khara helak paduaida None district ki Bitiang KHUL da leiba Naga Village Guard ki mathakta CoBRA gi team amana operation chatakhe Maduda nakal ani gi marakta KHUT thoknarakpadagi LANBIMEI RIAMEI nongmai maruna panmadagi leikhidabane Thaudo aduda CoBRA commando gi personnel ani Asok apan nangkhibaga loinana Naga Village Guard ki volunteer ahum asok apan nangkhibane